ꯑꯍꯥꯟꯕꯃꯛꯇꯗ ꯏꯔꯝꯗꯝ ꯁꯅꯥ ꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯃꯗꯤ ꯁꯅꯥ ꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯂꯩꯈ꯭ꯔꯕ ꯃꯤꯇꯩꯂꯣꯟ ꯃꯤꯇꯩ ꯃꯌꯦꯛꯄꯨ ꯅꯨꯡꯁꯤꯖꯕ ꯈꯨꯗꯤꯡꯃꯛꯄꯨ ꯉꯥꯡꯈꯝ ꯄ꯭ꯔꯃꯦꯁꯣꯔꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯤꯇꯩ ꯃꯌꯦꯛ ꯃꯤꯇꯩꯂꯣꯟ ꯀꯧꯖꯩ꯫ ꯉꯁꯤ ꯅꯩꯅꯒꯗꯕ ꯑꯁꯤ ꯄ꯭ꯔꯣꯅꯥꯎꯟꯒꯤ ꯃꯇꯥꯡꯗ ꯍꯥꯟꯅ ꯃꯃꯥꯡꯗꯗꯤ ꯄ꯭ꯔꯣꯅꯥꯎꯟ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯍꯥꯏꯈ꯭ꯔꯦ꯫ ꯄ꯭ꯔꯣꯅꯥꯎꯟ ꯃꯈꯜ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯉꯁꯤꯅ ꯄꯥꯔꯁꯣꯅꯦꯜ ꯄ꯭ꯔꯣꯅꯥꯎꯟꯒꯤ ꯃꯇꯥꯡꯗ ꯅꯩꯅꯖꯒꯗꯕꯅꯤ꯫ ꯃꯤꯇꯩꯂꯣꯟꯗ ꯍꯥꯏꯔꯒ ꯃꯤꯍꯨꯠ ꯃꯤꯡꯍꯨꯠꯀꯤ ꯃꯇꯥꯡꯗ ꯅꯩꯅꯖꯒꯗꯕꯅꯤ꯫ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯄꯥꯔꯁꯣꯅꯦꯜ ꯄ꯭ꯔꯣꯅꯥꯎꯟ ꯃꯤꯍꯨꯠ ꯃꯤꯡꯍꯨꯠꯀꯤ ꯃꯇꯥꯡꯗ ꯃꯊꯪ ꯍꯥꯏꯖꯔꯛꯂꯒꯦ꯫ ꯂꯦꯁꯟ ꯅꯝꯕꯔ 21 ꯃꯤꯍꯨꯠ ꯃꯤꯡꯍꯨꯠꯀꯤ ꯈꯨꯗꯝꯁꯤꯡ꯫ ꯑꯍꯥꯟꯕ ꯃꯤꯍꯨꯠ ꯃꯤꯡꯍꯨꯠꯀꯤ ꯈꯨꯗꯝꯁꯤꯡ examples of number 1 personal pronoun personal pronoun की matangda khudam sing haijarakadabani ngasigi lesson number 21 asi English da harga declension of personal pronouns ahanbada first person I English da harga I aduna ngasi nenagadaba asi personal pronoun की matangda mihut minghut की matangda example sing ado mathang pijarake masigi mapa asina napu makhalni English da harga kind of case makhal gini sungsina ama khangnaba singular number gini personal pronoun gi matangda mihut ki matangda sandona irakpa matamda tabular form da ijabani mayam khangnaba plural number ni ahanbada thoming napu aidi nominative case ki matangda thoming napu ji hana haigre hana mamang upload to matamda haijakre thoming napu da singular number ama khangnabada aina English da hairaga I ana masida ijarakpa matamda mitei lon gi wahi asi English da ju adum ijai kanagumba ama akhang yaurgadi kanthokragasu kaisu kaide adubu hojiki matamasida Facebook Instagram X na kuma mayam ama paina banina mitel longi wai asi English ta irakpada mana thobo pangi da inarapa adu kharadam ursu phagadra haiduna mitel longi khontho asi English ki spelling da su ijarapani aina English ta I ada plural da number da mayam khangnabada aikhoina English da harga we ani mathangda napu makhalgi da anisubda mapu mari napu English da harga possessive case sigi matangda di ama khangnabada personal pronoun asi karino habada aigi English da aigi ada English ki wan thokta my or my aduga mayam khangnabada plural number da possessive case da personal pronoun si kari oigi haibda aikhoigi our or ours mathangda say number 3 da thokta from napu objective case adi kind of case ki makhal sida objective case oi matamda ama khangnaba singular number da personal pronoun je mihut minghut ki khudam si karino haibda aibu English da aibu word meaning da me mathangda plural number da mayam khangnabada aikhoibu us mathangda amu yengsingadabda amu hajarake hojik mathang singular number amasung plural number da personal pronoun mitai londa harga mihut mingut ase nominative case possessive case amasung objective case mathang hajare maroiba wafam khardang makhada mayamda thamjage note yengsingadabda declension hapsi karino habda side hariba declension haje declension hapsi karino inflection of nouns or pronouns mitai londa harga mingta noun
natraga minghut pronoun ta napu keski tungtap taplaga wahai sakonba aduna declension habsi karino haibu matam sida noun natraga pronoun da haibudi mingtang natraga minghutta magi tungda mayek machet khra hapsi lerga tungtap khra haibudi tungda tappa haibani tungda haibudi personal pronoun gi tungda khra mayek khra tapsi lerga semba sakonba wahai singado madu aikhoina kari ko hada declaration kawi ana personal pronoun gi declaration sida hauji je hajaribasi aina haibsida ai haibsida na haiba tungtapis tappe ado aikhoi haiba matamda aikhoina plural do harpada na tungtapsi tappe adi mathangda ai haiba matamda ai gi na tapsele side tungtapsi tappe haidi positive case oi matamda aikhoi gi haiba matamda gi haji tappe positive case oi matamda plural dadi adi masangda mu aibu haiba matamda ai sida bu haiba tungtapsi tappe possess objective case oi matamda singular number ama khangnabada sumai tawdana ai khoi bu haiba matamda ai khoi sida bu haiba mai si tapsale sina as haire sumai tawdana ai haiba sida tuan ba mayek sing tungtap tapsile haraga tuan ba personal pronoun gi khudam sing ase semi asum tawduna personal pronoun sing ase sema matamda mitai me ki karam wai sing amasung english ki sanaba mayek sing hapsil laga rising tone amasung falling tone da sem gi habdo hana mamang da su hajekhre ngasi su na honana kaitang hapsin jage akhang basing na kan biraga su kai su kaide han bada essing number 1 ki da essing number 1 sida leire aduna essing number 1 sida mid enough lum hape ko mid enough lum hape jamasi falling tone ni equal to e ga mane masangda amu essing number 2 da ming hut ki haiba matam sida da unap sida da lum tape masi falling tone masi english ta o ga manare karigumba sina rising tone oiram tar gadi unap sida karigamarni iuga marani masangda essing number 3 da nungjida lum hapsale essing number 3 sida nungjida lum hapsale ana sina kari oire falling tone ore ng makada final line chinge karigumba nungjina rising tone oiram tar gadi ng oigani makada final line chingoi adi masangda amu essing number 4 sida leire sida aikhoina haiba matam sida e lom sin jida yetta lum hapsale aduga sida falling tone oire aduga english ta I oire makada final line am singe karigumba e lom sum masina rising tone oiramba tarbadi masa makada final line am singi se swingoi I dang oigani aikoni yeksin gada bada e habisna sumaina igani e mapung mayek sumna pagani aduga e lon sumdi e gi matki kasenji dagi singbagi mahuta sidi mayai wai dagi singakani masina e lon sum ane sumaina pagani e mathakisina e mapung mayek makhagisina e lon sumni matanga sida ngasigi oinadi mitai mayeki lonsangi matangda mitai lon grammar gi matangda nainajaba loisare channel asigi maming mitai maye mitai lol kaujai channel asibu yengbiba ahanba oiragadi channel asibu like tawbiu comment kya pibiru subscribe su tawbiru punamakpu mangkam professor na ikai khumna uchari channel asigi maming mitai maye mitai lol kaujai ngasigidi matang asida losinjarage mathangi upload tabu matamda aikoi puna amu unaminasi